सोशल मीडिया वीडियो वायरल होरकली वीडियो पल्लीब वाफम खरदी NSNIM ऑपरेशन चथदुना कुकी लहलौबसिंग तानखिबगी सक्तम अमनि अमरोमदना बाइफाई वुमेन एसोसिएशन की प्रेसिडेंट ngathal यूनिट की रेजिग्नेशन लेटर ममान रेजिग्नेशन तौखिबगी सिरोल सोशल मीडिया वायरल होरकली नागालैंड की सुमुकेतिमा डिस्ट्रिक्ट की मौबा खुल्द कुकी अंगामी की मरत उखनरपदगी यूम क्या मई थाखिबगी थौदोक की मतंगदा ngarang ayuk नागालैंड की सुमुकेतिमा डिस्ट्रिक्ट की मेजी फेमा सब डिवीजन की मनुंग चनबा मौबा खुल्द लमिनरखिब कुकी अंगामी फुरुपमनि की मरत साउन उखनरपदगी खुथोंगनरक्तुना कुकी खुलगी यूम तरा हेन अंगामी सिंह मई थातोखिबगी थौदोक असिदगी खुदक कुकी सिंह लंबी थिंबगी खुंजंग जंगसिलकपदगी मफम अदुर महौसागी मियामगी पुंसिदा साउन खुदोंसादब मयोगनखरि हारि थौदोक थोलकपदगी नागालैंड की दिमापुर लेब डिप्यूटी कमिश्नर ऑफ पुलिस क्राइम PRO ना ngarang thokpa chirol amada thaudo asi Chakroma Public Organization CPO gi membership da CNaba thaudo uni hairaduna security force deploy tawbadi irang adu lakshile masum mausa gumna satoksin gi phiba amuk hanjilak lairi loidana miyamna lobu khutta paisin ganu haibaga loidana ingtapna leinaba poktak su pirakre thaudo asigi matangda CPO gi president amasum vice president phungdokhibada lamgi sayena bu wapam amagi matangda wari sanaduna warisin prunaba मौबा खुल्द चतुना बेले चेयरमैन गौनबोरा सिंह वरी सानब होटनखिबने दुबो हानदगी सेम सादुना लेरंबा खुल्लदुगी मियोइसिंगना काइहौरकपदगी थोअनिंदब थौदोकसिंग थोखिबने हायना फोंदोखरे अदोमेनामा CPO की मैकेरीगी अंगामी की मियोइसिंग लोइदना ngarang थोखिब थौदोकसिंग सिगी पाकुम सबसाना पिननबा वा तनरगन हैखि तोरेल तसिनबदा अहुम सिरी मंगा सुकली ओडिशिया की मयूरभंज डिस्ट्रिक्ट ट्रैक्टर तुरल तासिनबदगी मियोय अहुम सिखरे अतोप मंगाना सोकले हाइना पुलिस फोंदोखरे पुलिस ऑफिसर फोंदोपगी थौदोदु नहन नुमिदांग वायरम मयूरभंज डिस्ट्रिक्ट की करंजिया ब्लॉक की मनुंगसना लेबा मुर्गा सही खुन मनाक थोखिबनी सब डिविजनल पुलिस ऑफिसर SDPO नबक्रास नायक ना हाइकी पुना मियोय निपान ट्रैक्टर अदुर तोंलगा जुमो काकुदार खुंदगी हलकपगी लंबी ड्राइवर ना कंट्रोल ngमहौदबदगी तोरेलदुना तासिनखिबनी थौदोकतुना मियोहुम सिबगा लोइना अतोप मंगादुना सोखी हाइना फोंदोरदुना SDPO ना हाइकी असोकसिंगदो करंजिया गवर्नमेंट हॉस्पिटल पुखटख्रेरी पनमपाउसिगी एडिटोरियल म्यामना थमजरी मैरिक पीदगी मैजाउबी ओलक्तुन इंडिया कायरकदर खाली मणिपुर इंडिया तिंद्रिंगे की मतमदा थेंगथांग केरक युमलोनब लैपाकसिंग अमदि ब्रिटिश का लंथेंगनखिबगी वारिसिंग कयाम लमदम असिगी पुवारिदा मयेकसिंग ईदुना थमलंबदगी ngasiगी मिरोलना खांगनरी लमदम असिना निंखा तमना निंथौ पानब लैपा अमा ओइना लैरिंगेगी मतमदा मणिपुरगी निंखा तमबा ngaknabagi damak marai पाकी दमक थवाई थाखिबा थौना फरब लायोइख्रब इपा इपुसिंग अयाम्बा मणिपुरगी येलो फ्रूपसिंगी मियोइसिंग हाइबसी पुवारिगी तंका कियारिगी मयेकसिंग ngasiगी मिरोल खांगनरी अमरोमदा हौखिबा सही चामग यांखैगी ममांगदा मणिपुर निंखा तमना मनिंग तंब निंथौ पानब लैपा ओइरिंगैगी
Laipak ngaklon ga British ki makhada sai yankhai ga nipan ki matam ki laipak ngaklon ga khena ba kya muk lairam mi haibisisu haukiba lamdam asigi puari nainabadigi yamna laina khangma ngamnari adubo British na sai yankhai ga nipan muk Manipur bu laingak tuna palamba matamda lamdam asigi yellow fruit sing maru oina yek salai leiba singda khunda ba tuan tuan fruit kanglup singa tamda leiba yek salai leiba fruit kanglup singa gi marakta tuan tuan ba laingak pathap ki kanglonda laipak ngaklambana maram oiraga British sing na Manipur gi ningtamba hanjinna ba honabada mapangal son thalaki amadi amuhana ningtamba hanjinna ba ngamdana lairakpagi sahi yankhai ga nipan surakpada British na Manipur thadolaga satkraba matungda India dagi Manipur ningtamba han khirami haibisinga sigi lamdam sigi miyamni khangna khangnari nakala maromdana Manipur India ga merger agreement gi khuyak pina khraba matungda India gi sarugam oina India da pullaba matamgi makasa tharakpa ngasigi kunga mathoi suba sahi sagi hokiba kumza English ngani ga kungo humdu gi megi ahumdagi mitai singda atamnana koki narco terrorist na landarak pa horakpadagi saliba sai ngasi phawgi matam sida hokiba Manipur gi British ki lainga ki matam na loiramba adugumna Manipur nauna khundarak pa koki narco terrorist singa yellow mi singa ani khaidolaga lainga klaraba haibigi singna ba kiyamuk lamdam sigi yellow fruit singa maikai kya digi ngang nar pa horakpugum tarakli adubo British ki lainga ki matam dadi ngasigi India lainga na sathariba lainga ka sauna khena ba kiyamuk leibigi manungsana sugi satna kanglon thugairaga phone AK-47 rifle pa halaga mara leitaba migi yum kai mai thabada India gi Central Force ni yengduna leithopagi mami tarakpadagi penadrabi state asig yellow fruit singna Central Force sing thazadaba thamduna lakraba sai ahum pharakadroba matam asidasu haukiba numi khrani ki mamang ni ki makhatana Urkhul district ki manungda leiba litana koki singa tangkhul singa khatna saina ba tholakpadigi furup ani gi miyoi singi yumai thanarakpada koki khulai paiba su taunari bisinga nongwai pairaga tangkhul naga Manipur gi yellow fruit singi yumai thabada Central Force sing yengduna leithui habigi waphamna lamdam asida pumnin nilna phongna ngangnarakli oirakliba phiba masina maram oiraga khatnaba khambada kanglon kaibiki mami tarakpadigi yelhomi oina leiriba Manipur gi singamadi tamgi miyamna ngasigi India lenga ki thawongda yaningdabigi wafam thamlakpa oikani khali maram aduna ngasigi anauba Manipur lenga na makhatana yellow fruit singbu namthanaba thawong center lenga na sathadana akanaba thawrang amagi makhatana Manipur gi irang asi pakthok sakthoraktanaba hotna haudrabadi state asida nakpak tanaraktuna ngasi thoglibi irang asidagi hena mairik pidagi mai zawbi olaktuna India kairakpa yai khalli heba panam pauksigi editorial memna thamjari miyoi ahum hatpagi maralda Bihar gi kotna miyoi ma sibigi sairak pikre imisgani ga taraga mapanda miyoi ahum hatkibaga mari lainana Bihar gi Begusarai district ki kot amana miyoi ma sibigi sairak pikre Vikas Singha kauba miyoi duna mamangda suma ki makhura amasum madomsa hatkibani Assistant Public Prosecutor Ram Prakash Yadav Naiki District Civil Court ki Additional District Judge ahum Brajesh Kumar ngarang Vikas Singha wi English singani ga taraga mapana ma ki mayamba masum atopa ani hatpigi mara lei haina laukthokpaga loinana maku siwi sarakpiki Yadav Naiki Vikas Singha mathang sin English singani ga taraga nithu amasu English singani ga taraga treta ma ki makhura amasu madomsa hatkibigi maralda punsigi phadok mayuknaduna hauji Beor jail da lairibana maram oiduna kona masigi rayasi video conferencing gi kuthangda lapthoki makogi matakta matik saba praman watpigi wafam thamlatuna kona atope equis anidi case asidigi thadoki haina sumangna phongtokli hari Chief Minister Imphal Silchar Imphal flight amuhanna lehanbina ba Union Minister haijakri matam khragi mamangdagi Imphal Silchar Imphal gi marakta leiramba flight service lepkhibadagi maru oina Imphal dagi lapna leiriba Jiribam district ki miyoi sing yauna flight service asina piramba kanaba sing lobang miyamda khamthengna khudong sadaba mayukna halle hairaduna Chief Minister Y Khemsana ngarang Civil Aviation Minister Kinjarapur Ram Mohan Naidu da ayib sirol ama pidun Imphal Silchar Imphal gi marakta regional connectivity scheme RCS udan gi makhada flight service lehanbina ba ayib sirol ama pidun haijakri hari Jiribam district ki yauna miyoi ataina Imphal da lakpada Silchar airport ki mating lawraklibani haina su phongdokhi hari